ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩꯃꯥ, ꯉꯝꯗꯦꯅꯦ ꯁꯤꯗꯤ, ꯊꯣꯛꯅ ꯀꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯩ ꯀꯩꯅꯥꯍꯟꯕꯤ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ, ꯏꯊꯟꯇ ꯁꯤꯡꯕ ꯉꯝꯗ꯭ꯔꯤꯅ ꯇꯧꯔꯤꯁꯦ꯫ ꯍꯣ ꯑꯗꯨꯐꯥꯎ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯁꯣꯟꯖꯤꯜꯂꯛꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏ ꯁꯤꯡꯖꯨꯄꯥꯟ ꯃꯆꯥ ꯑꯃꯁꯤꯐꯥꯎ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤ 2 ꯆꯪꯗꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯁ ꯁꯤꯡꯉꯨ ꯅꯪ ꯑꯃꯨꯛꯇ ꯁꯤꯡꯉꯨ, ꯑꯩꯅ ꯉꯝꯗꯗꯨꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯥꯏꯗꯒꯤ ꯂꯩꯕꯥꯛꯅꯦꯗꯅ ꯑꯣꯟꯊꯣꯛꯅꯕꯨ ꯀꯟꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯈꯔꯁꯨ ꯊꯣꯠꯄ ꯃꯐꯝꯗ ꯍꯧꯕ ꯑꯣꯏꯔꯗꯤ ꯐꯕ꯫ ꯑꯁ ꯀꯗꯥꯏꯅꯣꯅꯦ, ꯑꯩ ꯇꯧꯒꯦ, ꯁꯨꯡꯉꯥꯡꯗꯅ ꯂꯩ, ꯊꯦꯡꯈꯤ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯅꯥꯍꯟꯕꯤꯅ ꯁꯤꯡꯖꯨꯄꯥꯟ ꯑꯗꯨ ꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯅꯥꯍꯟꯕꯤ ꯁꯤꯡꯖꯨꯄꯥꯟ ꯑꯗꯨ ꯁꯤꯡꯕꯗ ꯃꯁꯥꯗꯨ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯥ ꯌꯥꯎꯗ꯭ꯔ ꯄꯤꯁꯛꯅ ꯁꯤꯊ ꯃꯈ꯭ꯋꯥꯡ ꯑꯀꯣꯟꯕꯗꯨ ꯄꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯩ ꯀꯩꯅꯥꯍꯟꯕꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯌꯥꯝ ꯀꯟꯕ ꯁꯥꯈꯤꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯈ꯭ꯋꯥꯡꯗꯣ ꯇꯦꯛꯂꯝꯃꯅꯤꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯑꯩꯅ ꯇꯨꯔꯤꯁꯦ ꯁꯤꯡꯈꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤꯅꯦ꯫ ꯍꯩ ꯄꯤꯁꯛ, ꯅꯪ ꯑꯩꯅ ꯇꯨꯔꯒ ꯍꯔꯥꯎꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯇꯧꯅꯨ, ꯅꯪꯅ ꯉꯝꯗꯕꯗꯣ ꯑꯩꯅ ꯇꯧꯕꯤꯔꯒ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤꯅꯦ ꯃꯁꯦ꯫ ꯄꯤꯁꯛ ꯀꯩꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯁꯦ ꯍꯧꯒꯠꯂꯨ, ꯌꯦꯡꯉꯣꯍꯩ, ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯍꯅꯨꯔꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ, ꯈꯪꯉꯦꯗꯅ꯫ ꯏꯁ ꯆꯠꯂꯣꯍꯩ, ꯑꯩꯈꯣꯏꯕꯨ ꯍꯅꯨꯔꯦ ꯀꯥꯏꯅ꯫ ꯁꯦ ꯏꯁꯥꯁꯦ ꯅꯍꯥ ꯇꯤꯡ ꯂꯥꯎꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯒ ꯍꯦꯟꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯏꯁꯛ ꯍꯥꯏꯔ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯕ ꯑꯃꯐꯥꯎ ꯄꯣꯛꯇ꯭ꯔꯤ꯫ ꯑꯃꯨꯛꯇ ꯑꯗꯨꯝ ꯄꯦꯟꯅ ꯅꯣꯛꯊꯣꯛꯀꯦ꯫ ꯍꯣꯏꯗꯍꯦ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯖꯕꯁꯦ ꯐꯖꯩꯀꯣ꯫ ꯍꯣ ꯐꯖꯕꯅꯦ, ꯑꯗꯨꯅꯕꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯃꯈꯩꯁꯤꯡꯅ ꯃꯣꯏꯒꯤ ꯂꯝꯕꯥ ꯆꯥꯕꯗ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯀꯥꯟꯅꯗꯦ, ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯃꯌꯥꯟꯁꯤꯡꯁꯦ ꯐꯪꯂꯕꯅꯤꯅ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯊꯣꯛꯎꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤꯅꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯌꯥꯝꯅ ꯂꯥꯛꯅꯔꯒꯦ ꯍꯥꯏꯔꯔꯅꯤ꯫ ꯂꯥꯛꯑꯣ, ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯊꯥꯡꯂꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯍꯣꯏꯅꯦꯍꯦ, ꯂꯥꯛꯑꯦ꯫ ꯑꯁꯣꯝꯗ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯩꯊꯦꯜ ꯐꯣꯠꯐꯝ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯦꯊꯣꯔꯛꯄꯗꯁꯨ ꯃꯉꯥꯏꯔꯦ, ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯩꯗꯧꯔꯨꯅꯤ? ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯝ ꯇꯝꯅꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯅꯕꯨ ꯅꯧꯊꯣꯛꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯅꯧꯇ ꯅꯧꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯑꯕꯣ ꯁꯤꯡꯖꯨ ꯈꯤꯇ ꯆꯥꯒꯦ ꯑꯕꯣ꯫ ꯀꯩꯅꯥꯍꯟꯕꯤꯅ, ꯍꯩꯃꯥ ꯍꯣꯏꯅꯦ, ꯆꯥꯎꯅꯦ, ꯑꯗꯣ ꯅꯈꯣꯏꯒꯤꯁꯤꯕꯨ ꯅꯈꯣꯏ ꯂꯩꯁꯥꯕꯤꯇꯪ ꯆꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯉꯔꯥꯡꯒꯤ ꯅꯈꯣꯏꯒꯤ ꯈꯣꯏꯃꯨꯁꯤꯡꯗꯨꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯏꯕ? ꯂꯦꯝꯕꯤꯅ, ꯍꯩꯃꯥ ꯑꯕꯣꯛꯁꯤꯗꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯅꯦ, ꯅꯣꯛꯀꯅꯨꯅꯦ꯫ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯈꯣꯏꯃꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ? ꯑꯕꯣꯛ ꯈꯪꯗꯦꯗ, ꯑꯩꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯈꯟꯕꯤꯗꯦ꯫ ꯄꯤꯁꯛꯅ, ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯩ ꯇꯧꯍꯩꯗꯦꯅꯦ, ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯅꯤꯅꯦ꯫ ꯅꯈꯣꯏꯕꯨ ꯅꯨꯄꯤ ꯅꯨꯄꯥ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯈꯣꯏꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯅꯍꯥꯟꯅ ꯁꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯗꯨꯅ ꯅꯍꯥꯟꯅ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯅꯤ꯫ ꯄꯣꯏꯅꯨꯅ, ꯑꯩꯈꯣꯏ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯋꯥꯇꯥꯁꯤꯗꯤ, ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯋꯣꯏꯅꯤꯅꯦ꯫ ꯅꯈꯣꯏꯕꯣ ꯁꯦ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯁꯨꯁꯥ꯫ ꯊꯣꯏꯕꯤꯅ, ꯑꯕꯣꯛ ꯑꯩꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯈꯤꯔꯦ꯫ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯏꯁꯨꯅ ꯅꯨꯄꯥ ꯈꯤꯔꯦ ꯍꯥꯏꯔꯤꯕꯣ?
ꯍꯣ ꯑꯗꯨꯕꯨꯔꯣꯕꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯌꯦꯡꯉꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯥꯕꯁꯤꯗꯒꯤ ꯍꯧꯔꯒ ꯌꯨ ꯊꯛꯇꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ ꯄꯥꯕꯅ ꯌꯨ ꯅꯨꯡꯇꯤꯒꯤ ꯉꯥꯎꯔꯒ ꯏꯃꯨꯡ ꯏꯔꯥꯡ ꯍꯧꯔꯒ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯖꯥꯠꯅꯤ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯋꯥꯕꯁꯤ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯗ ꯑꯗꯨ ꯍꯥꯠꯂꯝꯃꯦ ꯑꯗꯨꯗ ꯑꯗꯥ ꯇꯧꯔꯝꯃꯦ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯦ ꯑꯁ ꯑꯩꯒꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ ꯀꯅꯥꯝꯇꯁꯨ ꯊꯥꯖꯗꯦ ꯑꯩꯗꯤ ꯍꯩꯃ ꯍꯩ ꯑꯉꯥꯎꯕꯤ ꯅꯨꯄꯥ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯐꯠꯇꯕ ꯈꯔꯅ ꯐꯠꯖꯗ꯭ꯔꯕꯁꯨ ꯑꯐꯕ ꯈꯔ ꯂꯩꯕ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦꯗꯅ ꯈꯜꯂꯒ ꯁꯦ ꯀꯛꯁꯤꯅ ꯍꯠꯇꯅ ꯈꯜꯂꯒ ꯌꯨꯝ ꯄꯥꯟꯒꯗꯕ ꯈꯪꯉꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤꯕꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯋꯥꯕꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯌꯥꯗꯣ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯗ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯑꯃ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯄꯣꯏꯅꯨꯅ ꯑꯗꯨꯅꯦ ꯑꯕꯣꯛ ꯄꯤꯁꯛ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯥꯗꯦ ꯉꯔꯥꯡ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯂꯦꯝꯕ ꯀꯧꯕꯅꯦꯕ ꯑꯕꯣꯛ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯐꯕ ꯅꯤꯁꯥꯁꯨ ꯑꯝꯇ ꯆꯥꯗꯕ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯗꯥ ꯊꯣꯏꯕꯤ ꯄꯥꯝꯖꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯑꯄꯪꯁꯤꯅ ꯈꯥꯡꯈ꯭ꯔ ꯌꯥꯗ꯭ꯔꯤꯕ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯏꯗ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯍꯜꯂꯕꯅꯦꯕ ꯃꯤ ꯂꯣꯏꯅ ꯐꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯔꯝ ꯑꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯀꯌꯥꯗ ꯃꯊꯧ ꯂꯩꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛ ꯃꯥꯅ ꯃꯔꯤ ꯃꯈꯣꯡꯒ ꯊꯤꯒꯠꯇꯅ ꯍꯣꯏ ꯕꯦꯝꯃ ꯅꯪꯒꯤꯗꯣ ꯅꯊꯧ ꯂꯩꯇꯕꯒꯤꯅꯤ ꯈꯪꯉꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯔꯒꯅ ꯅꯪ ꯍꯦꯛ ꯀꯣꯏꯅꯔꯣ ꯍꯩꯃ ꯍꯣꯏ ꯕꯦꯝꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯅꯤ ꯍꯥꯏꯔꯛꯇꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ ꯍꯩꯃ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯌꯥꯝ ꯄꯥꯝꯅ ꯂꯩꯔꯝꯃꯤ ꯖꯥꯠ ꯑꯣꯏꯔꯦ ꯂꯦꯝꯕꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯅꯈꯣꯏꯅꯤꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯑꯕꯣ ꯀꯗꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯄꯤꯔꯣ ꯀꯩꯅꯥꯍꯟꯕꯤꯅ ꯑꯣ ꯍꯣꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯇꯣꯠꯄꯗꯤ ꯅꯣꯏ ꯇꯣꯠꯆꯔꯣꯀꯣ ꯍꯣꯏ ꯑꯕꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯁꯤꯡꯖꯨꯗꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯇꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯂꯦꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯅ ꯊꯣꯏꯕꯤ ꯅꯈꯣꯏ ꯁꯤꯡꯖꯨ ꯆꯥꯅꯔꯝꯃꯤꯔꯣ ꯑꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯡꯖꯨ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯀꯩꯅꯥꯍꯟꯕꯤꯅ ꯍꯩꯃ ꯅꯈꯣꯏꯁꯨ ꯂꯥꯛꯂꯕ꯭ꯔꯣ ꯃꯤ ꯑꯆꯪꯕꯒꯤ ꯋꯥ ꯉꯥꯡꯅ ꯅꯣꯏꯗꯣ ꯍꯦꯛ ꯇꯧꯏꯗ ꯑꯃꯨꯕꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯊꯣꯏꯕꯤ ꯍꯣꯏ ꯄꯣꯏꯅꯨ ꯍꯣꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤꯔꯣ ꯄꯣꯏꯅꯨꯅ ꯏꯁ ꯍꯦ ꯑꯃꯨꯕ ꯃꯨꯁꯤꯟꯃꯨꯕ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯋꯥ ꯀꯩꯗꯧꯕꯒꯤ ꯁꯥꯟꯅꯗꯣꯏꯕ ꯁꯪꯗꯦ ꯑꯩꯈꯣꯏ ꯁꯪꯗꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯄꯣꯏꯅꯨ ꯃꯤ ꯑꯕꯣꯛꯅ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯑꯗꯨ ꯈꯪꯕꯅꯤ ꯅꯠꯇ꯭ꯔꯅꯦꯕꯣ ꯀꯩꯅꯥꯍꯟꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯔꯛꯈ꯭ꯔꯦ ꯅꯈꯣꯏꯁꯤꯡꯁꯤ ꯎꯔꯒ ꯑꯕꯣꯛ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯏꯅꯦꯍꯦ ꯑꯃꯨꯕꯅ ꯍꯣꯏ ꯑꯕꯣꯛ ꯑꯅꯤꯗꯤ ꯁꯛꯇꯁꯨꯗ ꯐꯖꯕꯒꯤ ꯂꯝꯕꯥꯁꯨ ꯂꯩꯔꯝꯃꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯐꯖꯕ ꯍꯟꯗ꯭ꯔꯤ ꯍꯥꯏꯕ ꯑꯕꯣꯛ ꯍꯣꯏꯅꯒ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯨꯄꯥꯒꯁꯦ ꯃꯨꯟꯅꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯈꯠꯅꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯏꯕꯣꯛ ꯍꯣꯏ ꯃꯨꯟꯅꯕꯗ ꯄꯤꯁꯛꯅ ꯍꯣꯏꯅꯦꯍꯦ ꯅꯕꯣꯛ ꯀꯩꯅꯥꯍꯟꯕꯤꯒ ꯑꯩꯈꯣꯏꯅꯤꯗꯤꯅꯦ ꯌꯥꯝꯅ ꯉꯥꯎꯔꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯁꯨ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯁꯤꯅꯤꯅꯦ ꯊꯕꯛ ꯃꯐꯝꯗ ꯀꯥꯁꯦ ꯃꯤꯒ ꯌꯥꯝꯅ ꯐꯨꯅꯔꯛꯈ꯭ꯔꯕꯖꯥꯠꯅꯤꯗ ꯍꯣꯏꯅꯦ ꯈꯠꯅꯔꯝꯒꯅꯤꯕ ꯑꯕꯣꯛ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯑꯗꯣ 이보 와리 khara libiyo. 이보 hoigi matamda kari tawrakke haibdo. Aikhoisu taningi singju sana sum taba yaidana ba. Pisak amadi kainahanbi makoi anina makoina naha oiringai matamgi haukrab wari kaya libada pakhang leisabising adudi mabuk paiduna noklammi. Asum wari liba loisilakpada kainahanbi na hairei. Isusa nakoi di gyan tao ko ngausim na ba yade ko aduga niya nupa sungaire nupi sungaire noi hausiksya matam sa sarabani aduna nayum na kay pa na basem sanaro ko thengthaba phatte amubana adune bo ikoi na harise aduna bo tu thoibisa ikoi gi tawli bagi hainarabane kuiraroi mokoi ni gi luhubagi pau tarkadab thoibi saunu kumle is kaya dun yenguni hemai thaba nupin yabidaba noigumbada aini yum panmi ni khanbra kainahanbi isi na noklaga haire haima tawri siengune hai isu thoibiya mina nuksi haibadabu adok kyamna sawba haunabro hai masidi ne taibangi satnabi ne sawrunu
ꯅꯈꯣꯏ ꯂꯩꯁꯥꯕꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯗꯅ ꯍꯅꯨꯕꯤ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗ꯭ꯔꯣ ꯂꯦꯝꯕꯅ ꯑꯗꯨꯅꯦꯕꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯟꯗꯦ ꯏꯁ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯀꯥꯏꯅ ꯆꯩ ꯆꯥꯒꯦꯔꯣ ꯍꯥ ꯂꯦꯝꯕꯤꯌꯥ ꯀꯩꯅꯣ ꯂꯥꯎ ꯆꯠꯂꯁꯤ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯑꯕꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯇ ꯂꯩꯖꯔꯦꯁꯤ ꯀꯩꯅꯥꯍꯟꯕꯤꯅ ꯍꯩꯃ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤꯕꯁꯤꯕꯣ ꯑꯉꯛꯄꯅꯤ ꯍꯩ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯂꯥꯎ ꯀꯩ ꯍꯥꯏꯒꯦꯕꯣ ꯍꯩ ꯆꯥꯛ ꯑꯃ ꯆꯥꯅꯅꯕ ꯁꯤꯜꯂꯨꯅꯦ ꯑꯕꯣꯛ ꯍꯣꯏꯁꯨ ꯌꯥꯎꯒꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯦ ꯍꯦꯛꯇ ꯐꯥꯎꯔꯣꯏ ꯁꯨꯁꯤꯗꯤ ꯐꯥꯔꯒ ꯂꯧꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯃꯤ ꯂꯣꯏꯅ ꯐꯥꯅꯔꯤ ꯉꯥꯛꯇꯅꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯂꯣꯏꯅ ꯐꯥꯅꯔꯤ ꯉꯥꯛꯇꯅꯤ ꯄꯤꯁꯛꯅ ꯃꯥꯅꯤ ꯏꯁꯨꯁꯥ ꯅꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯂꯦꯝꯕꯅ ꯑꯗꯣ ꯀꯥꯏꯗ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣꯕ ꯄꯤꯁꯛꯅ ꯍꯩ ꯑꯗꯨꯒꯤꯗꯤ ꯑꯕꯣꯛ ꯍꯥꯏꯒꯦꯁꯦ ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯅꯨꯡꯇꯤꯒꯤꯁꯤꯗ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏꯗꯅ ꯑꯗꯨꯗ ꯑꯕꯣꯛꯅ ꯀꯣꯛ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯏꯕꯦꯝꯃ ꯑꯕꯣꯛ ꯍꯣꯏꯒ ꯆꯥꯛ ꯄꯨꯟꯅ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯁꯤ ꯅꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒ ꯈꯔ ꯄꯨꯟ ꯈꯣꯠꯇꯅ ꯇꯧꯔꯗꯤꯅꯦ ꯑꯕꯣꯛ ꯍꯣꯏꯁꯦ ꯋꯥꯈꯜꯁꯤ ꯈꯔ ꯅꯧꯊꯣꯛꯏꯒ ꯀꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯒꯦꯅꯦ ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯆꯥꯅꯔꯁꯤ ꯌꯦꯡꯉꯣꯏ ꯑꯩꯈꯣই ꯍꯥꯟꯅ ꯄꯨꯟꯒꯦ ꯑꯗꯨꯁꯨ ꯅꯕꯣꯛ ꯀꯩꯅꯥꯍꯟꯕꯤ ꯍꯣꯏꯗ ꯄꯨꯜꯂꯁꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅꯅꯦ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯄꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯇꯧꯗꯅ ꯅꯕꯣꯛ ꯀꯩꯅꯥꯍꯟꯕꯤ ꯍꯣꯏꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯐꯥꯎꯔꯣꯏꯕꯀꯣ ꯂꯦꯝꯕ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯤꯅꯦ ꯑꯕꯣ ꯆꯞ ꯆꯥꯔꯦ ꯑꯁ ꯑꯕꯣꯛꯀꯤ ꯀꯣꯛꯁꯤꯗꯤ ꯍꯅꯨꯖꯔꯁꯨ ꯂꯤꯡꯗꯤ ꯂꯤꯡꯕꯖꯥꯠꯅꯤꯌꯦꯕꯣ ꯀꯩꯅꯥꯍꯟꯕꯤꯅ ꯍꯣ ꯂꯤꯡꯕꯅꯦ ꯑꯗꯨꯅꯕꯨ ꯄꯤꯁꯛ ꯍꯥꯏꯗꯅ ꯃꯃꯤꯡꯁꯦ ꯀꯥꯏꯅ ꯆꯠꯂꯤꯕꯁꯤꯅꯤ ꯑꯃꯨꯕꯅ ꯑꯁ ꯏꯇꯥꯎ ꯉꯁꯤꯗꯤ ꯀꯩꯅꯣ ꯈꯔ ꯀꯣꯡꯉꯨꯅꯦ ꯍꯥ ꯑꯕꯣꯛ ꯑꯅꯤꯅ ꯏꯇꯥꯎꯒꯤꯗꯃꯛ ꯁꯤꯐꯥꯎ ꯌꯧꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯁꯤꯗꯤ ꯍꯣꯏꯅꯦ ꯑꯕꯣꯛ ꯑꯅꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩꯀꯩ ꯂꯩꯔꯝꯃꯨꯒꯦ ꯄꯤꯁꯛꯅ ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯝꯒꯦ ꯍꯥꯏꯅꯣ ꯅꯈꯣꯏꯕꯣ ꯑꯕꯣꯛ ꯑꯅꯤꯅ ꯄꯥꯝꯕ ꯍꯦꯛꯇ ꯂꯩꯊꯔꯝꯃꯗꯝꯅꯤ ꯉꯁꯤꯗꯤꯕꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝ ꯊꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯕꯣꯛ ꯑꯅꯤꯁꯦ ꯌꯥꯝ ꯏꯪꯒꯜꯂꯤ ꯑꯗꯨꯅ ꯐꯤ ꯑꯃꯃꯝ ꯍꯦꯛ ꯂꯩꯔꯝꯃꯣ ꯍꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯅꯥꯍꯟꯕꯤ ꯑꯣ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯂꯩꯊꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯕꯣꯛ ꯑꯅꯤꯒꯤꯕꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯕꯣꯛ ꯑꯅꯤꯒꯤ ꯐꯤ ꯑꯊꯥꯕ ꯑꯃꯃꯝ ꯂꯩꯔꯨꯁꯦ ꯑꯕꯣꯛ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯐꯤ ꯂꯩꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯅ ꯈꯤꯠ ꯃꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯟꯊꯣꯛꯅ ꯃꯈꯦ ꯂꯥꯡꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯕꯗꯣ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯝꯃꯤ ꯀꯩꯅꯥꯍꯟꯕꯤꯅ ꯍꯥꯏ ꯄꯤꯁꯛ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯁꯤꯡꯖꯨ ꯃꯊꯦꯜꯗꯣ ꯆꯥꯝꯍꯜꯂꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯣꯏ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯦ ꯃꯁꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯆꯥꯝꯃꯛꯎꯁꯤ ꯍꯣꯏ ꯑꯕꯣꯛ ꯏꯟꯁꯥꯡꯁꯨ ꯑꯩꯈꯣꯏꯅ ꯊꯣꯡꯒꯦ ꯍꯥꯏꯕ ꯑꯝꯇ ꯍꯦꯛ ꯌꯥꯗꯦ ꯑꯕꯣꯛ ꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯦ ꯍꯦꯛꯇ ꯍꯥꯏ ꯑꯗꯣ ꯁꯤꯡꯖꯨꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯁꯦꯝꯃꯛꯑꯒꯦꯀꯣ ꯑꯕꯣꯛ ꯍꯥꯏ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯒꯦ ꯂꯩꯁꯥꯕꯤꯗꯤ ꯅꯈꯨꯠ ꯅꯁꯥꯗꯣ ꯃꯣꯠꯈꯤꯅꯤ ꯍꯌꯦꯡ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯅꯔꯀꯥꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯦꯛ ꯊꯝꯖꯤꯜꯂꯣ ꯅꯄꯥꯡꯒꯜꯗꯣ ꯄꯣꯏꯅꯨꯅ ꯑꯕꯣꯛꯀꯤ ꯋꯥꯐꯝꯁꯤꯗꯤ ꯐꯔꯦ ꯑꯕꯣꯛ ꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦꯀꯣ ꯑꯕꯣꯛ ꯊꯣꯏꯕꯤꯅ ꯑꯕꯣꯛ ꯁꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯄꯤꯁꯛꯅ ꯌꯥꯔꯦ ꯊꯝꯃꯣ ꯑꯗꯨꯗ ꯍꯩ ꯅꯨꯡꯉꯥꯏꯅꯍꯦ ꯅꯈꯣꯏꯒ ꯑꯁꯨꯝꯅ ꯄꯨꯟꯕꯁꯦ ꯋꯥꯈꯜꯒꯁꯤ ꯏꯅꯧ ꯅꯧꯊꯣꯛꯏꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯅꯈꯣꯏꯗꯧꯅ ꯀꯦꯅ ꯂꯩꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯣ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯄꯣꯏꯅꯨꯅ ꯍꯧꯖꯤꯛꯁꯨ ꯑꯕꯣꯛ ꯈꯣꯏꯒꯤꯗꯤ ꯀꯦꯕꯥꯟꯗ꯭ꯔꯤꯁꯤꯗꯤ ꯀꯦꯒꯗꯕꯅꯦ ꯑꯕꯣꯛ ꯁꯤꯒꯗꯧ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯧꯅꯤ ꯑꯗꯨꯕꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯕꯣꯛ ꯈꯣꯏꯒꯤ ꯏꯁꯨ ꯏꯆꯥ ꯂꯩꯇꯅ ꯃꯈꯣꯏꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯁꯨ ꯂꯩꯇꯦ ꯑꯕꯣꯛ ꯑꯅꯤꯅ ꯀꯩꯊꯦꯜꯗ ꯁꯤꯡꯖꯨ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ パꯏ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯕꯨ ꯑꯕꯣꯛ ꯈꯣꯏꯁꯦ ꯍꯩ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯧꯔꯝꯕꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅ ꯄꯥꯝꯂꯣꯏꯗꯧꯔꯤꯅꯣ ꯏꯁꯨ ꯏꯆꯥꯒ ꯂꯩꯕꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯗꯦ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯨꯃꯥꯏꯅ ꯅꯈꯣꯏꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯄꯁꯤꯁꯨ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯅꯦ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯕꯣꯛ ꯈꯣꯏꯒ ꯄꯨꯟꯕꯁꯦ ꯌꯥ ꯈꯨꯝꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯄꯣꯏꯅꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯀꯥꯟꯗ
ꯂꯦꯝꯕ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯨ ꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯇꯥꯂꯦꯝꯕ ꯀꯗꯣꯝꯗꯒꯤꯅꯣ? ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯃꯁꯤꯟ ꯄꯩꯈ꯭ꯔꯕꯅꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯁꯦ ꯑꯕꯣꯛ ꯀꯩꯅꯥꯍꯟꯕꯤ ꯍꯣꯏꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯗꯤ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯃꯨꯕꯅ ꯁꯨꯝꯗꯧꯕꯅꯤ, ꯉꯁꯤꯁꯦ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯄ, ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯊꯣꯏꯕꯤꯅ ꯃꯐꯝꯁꯦ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯅꯠꯇꯦ, ꯃꯤꯅ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯒ ꯌꯨꯝꯗ ꯆꯪꯉꯒ ꯍꯪꯅꯕ꯭ꯔꯣ? ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩꯅꯥꯍꯟꯕꯤꯅ ꯆꯦꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯀꯗꯣꯝꯗꯒꯤꯅꯣ? ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯒꯦ? ꯊꯣꯡꯅ ꯇꯥꯟ ꯆꯥꯅ ꯂꯥꯛꯈ꯭ꯔꯦꯗ꯫ ꯑꯕꯣꯛ, ꯍꯣꯏ ꯇꯥꯟꯕꯨꯗꯤ ꯆꯞ ꯆꯥꯅ ꯂꯥꯛꯆꯔꯦ, ꯑꯗꯣ ꯁꯨꯝꯗꯧꯕꯅꯤ, ꯉꯁꯤꯁꯦ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯦ ꯆꯥꯗ꯭ꯔꯒ ꯑꯩꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯕ ꯑꯃ ꯂꯩꯔꯦ꯫ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯗꯤ? ꯁꯨꯝꯗꯧꯕꯅꯦꯕ, ꯑꯩꯁꯦ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯃꯪꯂꯥꯛꯅꯗꯅ ꯆꯤꯟꯁꯤꯗ ꯁꯤꯡꯖꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯈꯟꯕꯗ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯉꯁꯤ ꯍꯦꯛꯇ ꯆꯥꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯪꯂꯥꯛꯅꯔꯒ ꯇꯨꯝꯕ ꯌꯥꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯇꯅ꯫ ꯑꯃꯨꯕꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯃꯥꯅꯦ ꯑꯕꯣꯛ, ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯃꯛꯅꯤ, ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯑꯕꯣꯛ ꯍꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯄꯤꯖꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯄꯗꯒꯤ ꯑꯕꯣꯛ ꯍꯣꯏ ꯊꯤꯔꯛꯂꯤꯕꯁꯤꯅꯤꯅꯦ꯫ ꯊꯣꯏꯕꯤꯅ ꯁꯤꯡꯖꯨꯒꯤꯕꯨ ꯃꯉꯥꯛꯅꯤ ꯀꯥꯏꯅ, ꯍꯣꯏ ꯆꯥꯅꯤꯡꯉꯒꯅꯅꯦ ꯅꯌꯨꯝꯗ ꯁꯨꯔꯒ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯦ ꯈꯪꯅ ꯐꯥꯎ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏꯅꯣ? ꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯝꯅꯤ ꯈꯪꯕꯒꯤ ꯃꯇꯥ ꯇꯧꯁꯤꯟꯅꯔꯒ ꯂꯥꯛꯏꯕꯅꯤ꯫ ꯑꯃꯨꯕꯅ ꯍꯦꯔꯥ ꯂꯦꯝꯕꯤ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨꯗꯣ ꯁꯨꯕ ꯍꯩꯇꯕꯒꯤꯅꯤ ꯑꯕꯣꯛ ꯍꯣꯏ ꯊꯑꯣꯏꯅ ꯊꯤꯔꯛꯂꯤꯕꯁꯦ꯫ ꯅꯈꯣꯏ ꯂꯩꯔꯝꯅꯤꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤ? ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯖꯅꯤꯡꯕꯒꯤ ꯃꯑꯣꯡꯗ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯁꯤꯗꯤꯕꯀꯣ꯫ ꯐꯔꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯤꯗ ꯀꯣꯛ ꯍꯦꯛ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯕꯣꯛ ꯄꯤꯁꯛꯅ ꯁꯤꯡꯖꯨ ꯀꯟꯅ ꯁꯨꯔꯤꯕꯅꯤ, ꯏꯟꯁꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯆꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ ꯀꯩꯗꯧꯋꯦꯒꯦ ꯅꯣꯡ ꯐꯥꯗꯣꯛꯄꯣ꯫ ꯑꯃꯨꯕꯅ ꯌꯥꯏꯌꯦꯕꯣ, ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯗꯤ꯫ ꯀꯩꯅꯥꯍꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨꯗꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ, ꯑꯍꯜꯒꯤ ꯃꯌꯣꯛꯇ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ ꯃꯁꯨꯞ ꯂꯩꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯏꯕꯤꯅ ꯈꯤꯠ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯂꯣꯏꯔꯦ, ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯀꯩꯅꯥꯍꯟꯕꯤ, ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯁꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯂꯦꯝꯕꯤ, ꯄꯣꯏꯅꯨ, ꯊꯣꯏꯕꯤ, ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯊꯤꯅꯕ ꯇꯧꯔꯁꯤ, ꯅꯕꯨꯡꯁꯤꯡꯁꯤꯁꯨ ꯄꯨꯟꯅ ꯍꯦꯛ ꯆꯥꯍꯧꯅꯅꯕ ꯂꯥꯛꯅꯔꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯃꯈꯨꯠ ꯈꯨꯗꯣꯟꯗ ꯄꯛꯂꯛꯄ ꯆꯥꯛ ꯃꯔꯨ ꯑꯃ ꯑꯅꯤꯗꯪ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯆꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ? ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯕ? ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯌꯥꯏꯗ, ꯀꯩꯁꯨ ꯇꯧꯗꯤꯌꯦꯕꯣ꯫ ꯂꯦꯝꯕꯤꯅ ꯕꯣꯛ, ꯑꯩꯈꯣꯏ ꯏꯇꯥ ꯊꯣꯏꯕꯤꯁꯦ ꯉꯁꯤꯗꯤ ꯃꯁꯥꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤꯅꯦꯕꯣ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣꯏꯕ? ꯑꯕꯣꯛꯅ ꯈꯪꯉꯔꯣꯏꯌꯦꯕꯣ꯫ ꯀꯩꯅꯥꯍꯟꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯐꯥꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯀꯔꯤꯝꯇ ꯏꯀꯥꯏꯒꯅꯨ꯫ ꯑꯕꯣꯛ ꯍꯣꯏꯗꯣ ꯌꯦꯡꯉꯨꯍꯣꯏ ꯊꯣꯏꯕꯤ, ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯃꯍꯧꯁꯥꯅꯤ꯫ ꯃꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯁꯥꯎꯔꯤꯕ ꯃꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯅꯤꯀꯣ, ꯑꯗꯨꯅꯅꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝꯅ ꯃꯍꯩ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ, ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯃꯥꯅꯤ ꯑꯉꯥꯡꯁꯥ, ꯑꯗꯨꯅꯅꯦ ꯅꯈꯣꯏꯅ ꯈꯟꯖꯕ ꯄꯥꯝꯖꯕ ꯂꯩꯔꯕꯗꯤ ꯁꯠ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯧ ꯑꯁꯤꯗ ꯂꯩꯔꯦ ꯍꯩ꯫ ꯄꯤꯁꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏꯗꯨꯅ ꯃꯃꯩ ꯂꯨꯛꯊꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝ꯫ ꯂꯦꯝꯕꯤꯅ ꯍꯣꯏ ꯑꯕꯣꯛ ꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯍꯥꯏꯕꯕꯨ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯥꯈꯪꯁꯤꯡꯁꯦ ꯄꯦꯜꯂꯦꯗ, ꯅꯤꯁꯥ ꯈꯔ ꯆꯥ, ꯊꯕꯛ ꯁꯨꯕꯅ ꯃꯔꯣꯜ ꯑꯃ ꯃꯇꯟ ꯇꯜꯂꯤꯕ, ꯃꯣꯏꯁꯤꯡꯁꯤ ꯎꯕꯗ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯄꯣꯏꯅꯨꯅ ꯃꯥꯅꯤ, ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯊꯕꯛ ꯍꯦꯛ ꯁꯨꯅꯤꯡꯗꯕ, ꯃꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯃꯁꯥꯅ ꯅꯥꯜꯂꯤꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯒ ꯁꯤꯀꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯏꯗꯦ꯫ ꯑꯃꯨꯕꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯔ? ꯂꯦꯝꯕ ꯑꯃꯨꯕꯗ ꯈꯨꯅꯤꯡꯅ ꯁꯨꯔꯒ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯆꯥꯛ ꯆꯥꯎ꯫
ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯍꯨꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯑꯩꯗꯤ ꯃꯈꯣꯏꯅ ꯉꯥꯡꯂꯤ ꯆꯠꯂꯤꯁꯤꯡꯁꯤ ꯇꯥꯕꯗ ꯆꯥꯛꯁꯤ ꯈꯅꯥꯎꯗ ꯌꯨꯕꯗꯧ ꯇꯧꯔꯤ ꯁꯦꯛꯇ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯏꯇꯥꯎ ꯇꯨꯃꯤꯟ ꯇꯨꯝ ꯐꯝꯃꯨ ꯍꯥꯏꯔꯤꯗꯅ ꯊꯣꯏꯕꯤꯅ ꯂꯦꯝꯕꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯌꯥꯎꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯃꯉꯥꯏꯔꯦ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯨꯄꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯇꯠ ꯇꯟꯅꯈ꯭ꯔꯦ ꯁꯨꯗꯅ ꯍꯧꯕ ꯆꯥꯕꯅ ꯄꯥꯝꯂꯤꯕ ꯑꯣꯔꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯄꯥꯒ ꯈꯪꯅꯔꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯒꯥꯏ ꯑꯝꯇ ꯍꯦꯛ ꯆꯪꯗ꯭ꯔꯦꯗ ꯀꯩꯅꯥꯍꯟꯕꯤꯅ ꯏꯁꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯣꯔꯛꯄꯁꯦ ꯍꯩ ꯄꯥꯈꯪ ꯑꯅꯤ ꯅꯈꯣꯏꯕꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯏꯕ ꯑꯃꯨꯕꯅ ꯑꯁ ꯀꯥꯏꯗꯩꯅꯣꯗꯕꯣ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯏꯗ ꯂꯦꯝꯕꯅ ꯕꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯖꯕ ꯅꯨꯄꯥꯅꯤ ꯏꯁꯥꯅ ꯁꯨꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯥꯏꯗꯒꯤ ꯆꯥꯅꯤ ꯑꯇꯟꯕ ꯃꯤ ꯈꯔꯗꯅ ꯄꯪꯇꯧ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯤꯅ ꯐꯗꯣꯏꯅꯦꯕꯣ ꯊꯣꯏꯕꯤ ꯃꯁꯨꯞ ꯂꯩꯔꯒ ꯈꯨꯝꯂꯛꯏ ꯃꯁꯥ ꯃꯊꯟꯇꯅꯒꯁꯨ ꯊꯥꯒꯠꯆꯕ ꯁꯥꯔꯤ ꯄꯤꯁꯛꯅ ꯑꯁ ꯅꯨꯡꯉꯥꯏꯅꯍꯦ ꯅꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯀꯩꯅꯥꯍꯟꯕꯤꯅ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯤ ꯄꯪꯐꯠ ꯐꯠꯇꯕ ꯅꯨꯄꯥ ꯃꯆꯥꯁꯨ ꯃꯥꯟꯗꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯅ ꯑꯗꯨꯝ ꯎꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯅꯁꯥ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯟꯅꯤꯡꯉꯤ ꯑꯕꯣꯛꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯆꯞ ꯆꯥꯔꯤꯉꯩꯁꯤꯗ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯈꯟꯅꯍꯧꯅꯦꯍꯦ ꯍꯌꯦꯡ ꯆꯍꯤꯗꯨꯅ ꯌꯧꯈ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯩꯅꯥꯍꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤꯗꯤ ꯑꯍꯜꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯄꯣꯏꯅꯨꯅ ꯈꯪꯂꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯂꯝꯃꯤ ꯑꯕꯣ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ ꯑꯕꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯊꯦꯡꯅ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯂꯦꯝꯕꯤ ꯊꯣꯏꯕꯤ ꯁꯤ ꯂꯣꯏꯁꯤꯜꯂꯣꯁꯤ ꯑꯁꯨꯝꯅ ꯄꯣꯏꯅꯨꯅ ꯃꯌꯥꯝꯗꯨꯒꯤ ꯋꯥꯗꯨ ꯍꯩꯁꯤꯡꯅ ꯂꯣꯏꯁꯤꯟꯍꯟꯈꯤꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯠꯅꯈꯤꯔꯝꯃꯤ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯦꯝꯕꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯀꯩꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯕꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯄꯣꯏꯅꯨ ꯍꯩꯕꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯋꯥ ꯐꯩꯖꯤꯜꯂꯛꯂꯒ ꯍꯣꯏꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯄꯤꯁꯛꯅ ꯍꯩ ꯍꯥꯊꯨ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯁꯤꯡꯈ꯭ꯔꯕ ꯂꯩꯁꯥꯕꯤꯁꯤꯡ ꯍꯩꯅ ꯁꯤꯡꯅ ꯂꯝꯕꯤ ꯄꯣꯔꯝ ꯌꯥꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯣꯏꯁꯨ ꯍꯜꯂꯣꯀꯣ ꯍꯩ ꯀꯩꯅꯥꯍꯟꯕꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯍꯛꯆꯥꯡꯁꯤ ꯌꯥꯡꯅꯅꯕ ꯆꯠꯂꯨꯁꯤ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯨꯕꯒꯤ ꯏꯁꯥꯁꯦ ꯂꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯂꯦꯝꯕꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯕꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯩꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯃꯒꯤ ꯊꯕꯛꯁꯨ ꯍꯦꯛ ꯌꯥꯎ ꯑꯃꯒꯤꯗꯁꯨ ꯍꯦꯛ ꯌꯥꯎꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯍꯅꯨꯕꯤ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯊꯛꯁꯤꯗ ꯃꯊꯣꯡꯁꯨ ꯌꯥꯝꯅ ꯆꯥꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯊꯣꯡ ꯆꯥꯗꯕꯤ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯔꯣ ꯃꯔꯤꯗꯨ ꯀꯟꯅ ꯐꯨꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯝꯆꯧꯅ ꯍꯩꯃ ꯁꯤꯕꯨ ꯏꯟꯗꯣꯟ ꯄꯤꯁꯛ ꯅꯠꯇꯕ꯭ꯔꯅꯦ ꯏꯟꯗꯣꯟ ꯄꯤꯁꯛ ꯅꯠꯇꯕ꯭ꯔꯣ ꯍꯩ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯑꯣ ꯀꯅꯥꯅꯣ ꯑꯩꯅꯦ ꯏꯟꯗꯣꯟꯕꯨ ꯀꯩꯗꯧꯕꯤꯔꯤꯅꯣ ꯅꯠꯇꯦ ꯊꯔꯣ ꯃꯔꯤꯗꯣ ꯑꯃꯨꯛ ꯐꯨꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯌꯥꯝꯗꯦꯗ ꯈꯔ ꯇꯅꯤ ꯇꯣꯝꯆꯧ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ ꯏꯟꯗꯣꯟꯁꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯂ ꯐꯥꯎ ꯁꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯟꯗꯣꯟ ꯑꯍꯜ ꯊꯪꯗ ꯌꯥꯝꯅ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ ꯈꯔ ꯉꯥꯡꯕꯗ ꯈꯪꯅꯁꯤꯀꯣ ꯏꯟꯗꯣꯟ ꯀꯩꯅꯥꯍꯟꯕꯤꯅ ꯍꯩꯃ ꯇꯣꯝꯆꯧ ꯀꯔꯤꯅꯣ ꯏꯟꯗꯣꯟ ꯈꯣꯏꯅ ꯊꯔꯣ ꯃꯔꯤ ꯈꯔ ꯍꯦꯛꯄꯁꯤꯕꯨ ꯀꯌꯥ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯏꯟꯗꯣꯟ ꯌꯦꯡꯉꯣ ꯃꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕ ꯃꯁꯤꯗ ꯊꯔꯣ ꯈꯔ ꯍꯧꯔꯤꯕꯁꯦ ꯂꯩꯇꯦꯡꯅꯤ ꯐꯖꯅꯕ ꯊꯥꯔꯤꯕꯅꯤ ꯃꯁꯤꯕꯨ ꯏꯟꯗꯣꯟ ꯑꯅꯤꯅ ꯐꯨꯛꯇꯠꯂꯕꯗꯤ ꯀꯃꯥꯏꯅ ꯍꯧꯕ ꯉꯝꯗꯧꯔꯤꯒꯦ ꯌꯥꯔꯦ ꯏꯟꯗꯣꯟ ꯀꯥꯈꯠꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯀꯧꯊꯣꯛꯂꯒ ꯉꯁꯤ ꯋꯥ ꯈꯟꯅꯍꯜꯂꯅꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯀꯩꯅꯥꯍꯟꯕꯤꯅ ꯍꯩꯃ ꯀꯌꯥꯇ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯨꯛꯂꯒ ꯁꯤꯡꯖꯨ ꯌꯣꯟꯕꯗ ꯍꯥꯞꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯍꯥꯎꯅ ꯆꯥꯖꯔꯤꯕꯗꯣ ꯃꯥꯅꯤ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯣꯟꯊꯣꯛꯅꯕ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯗꯦ ꯀꯀꯥꯏꯗꯁꯨ ꯉꯥꯡꯖꯕ ꯁꯥꯔꯤꯅꯦ ꯄꯤꯁꯛꯅ
ꯁꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯍꯥ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯁꯦ ꯈꯔ ꯈꯖꯤꯛ ꯈꯟꯊꯔꯒ ꯃꯇꯦꯡ ꯄꯥꯡꯂꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯍꯪꯕ ꯆꯪꯅꯔꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯍꯩꯃ ꯇꯥꯗ ꯀꯩꯗꯧꯅꯔꯒꯦ ꯃꯦꯝꯆꯥ ꯌꯦꯡꯉꯨꯇꯨ ꯏꯗꯣꯟ ꯑꯅꯤꯁꯤꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯧꯖꯔꯤꯕ ꯊꯔꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯛꯇꯗꯅ ꯂꯩꯔꯝꯂꯤꯕ ꯑꯁꯦ ꯍꯥꯟꯅꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯣꯏꯅꯦ ꯏꯟꯗꯣꯟ ꯍꯣꯏꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯆꯥꯗ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯁꯤ ꯄꯨꯛꯇꯠꯂꯒ ꯌꯣꯜꯂꯒ ꯆꯥꯒꯦ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯕ ꯄꯤꯁꯛ ꯍꯩ ꯃꯦꯝꯆꯥ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯊꯔꯣ ꯃꯔꯤ ꯍꯦꯛꯂꯒ ꯅꯪ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯣ ꯍꯥ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯕ ꯀꯌꯥꯗꯅꯣꯅꯦ ꯇꯧꯔꯤꯁꯦ ꯍꯣ ꯏꯟꯗꯣꯟ ꯄꯨꯛ ꯌꯦꯛꯄ ꯅꯠꯇꯤꯌꯦ ꯍꯣ ꯂꯩꯀꯥꯏꯒꯤ ꯃꯔꯜꯅꯦ ꯍꯥꯏꯕ ꯐꯖꯅ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯏꯟꯗꯣꯟ ꯍꯣꯏꯅ ꯂꯣꯏꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯩꯅꯍꯟꯕꯤꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯄꯤꯁꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯣꯏꯒꯣꯟ ꯁꯤꯟꯅꯕꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯂꯥꯛꯑꯣꯁꯦ ꯐꯨꯛꯂꯛꯑꯣ ꯍꯩꯃ ꯀꯝꯗꯧꯕꯅꯣ ꯃꯣꯏꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯁꯨ ꯇꯥꯗꯦ ꯍꯥꯏꯕꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯋꯥꯈꯜ ꯆꯣꯏꯕ ꯑꯍꯜꯁꯤꯡꯁꯦ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯔꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯇꯤꯟꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯂꯦꯝꯕꯁꯨ ꯀꯔꯤ ꯇꯧꯅꯔꯕꯅꯣ ꯍꯥꯏꯗꯅ ꯆꯪꯂꯛꯂꯝꯃꯤ ꯃꯌꯥꯝ ꯀꯩꯗꯧꯅꯔꯦ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯌꯦꯡꯉꯣ ꯏꯟꯗꯣꯟ ꯑꯅꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯀꯔꯤꯝꯇ ꯏꯟꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯍꯧꯖꯔꯤꯕꯁꯦ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛꯇꯅ ꯌꯣꯟꯕꯗ ꯄꯨꯡꯇꯥꯛ ꯍꯦꯛꯇꯥꯛ ꯑꯗꯨꯒ ꯂꯩꯀꯥꯏꯅ ꯉꯥꯡꯕ ꯋꯥꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯍꯜ ꯑꯅꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯌꯣꯟꯖꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇ ꯃꯌꯥꯝꯅ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯕꯤ ꯆꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯣꯝꯆꯧꯅ ꯍꯩ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯂꯝꯕꯤꯁꯤꯗ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯔꯤꯕꯁꯤꯗꯤ ꯇꯥꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯣꯏ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯍꯦꯛꯄꯁꯤꯐꯥꯎ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯝꯅ ꯍꯦꯛꯂꯤ ꯃꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯃꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯇꯅ ꯊꯥꯛꯄꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯂꯦꯝꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯃꯗꯤ ꯀꯩꯅꯥꯍꯟꯕꯤ ꯄꯤꯁꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯦꯝꯕꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯃꯔꯥꯏ ꯂꯨꯛꯊꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯥꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯅ ꯉꯥꯡꯂꯤꯕꯗꯨ ꯊꯣꯏꯕꯤꯁꯨ ꯇꯥꯔꯝꯃꯤ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯇꯥ ꯂꯦꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯐꯠꯇꯅ ꯈꯜꯂꯨꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝ ꯑꯩꯈꯣꯏꯁꯨ ꯍꯥꯏꯁꯤ ꯃꯌꯥꯝꯗ ꯊꯣꯏꯕꯤꯅ ꯃꯌꯥꯝ ꯉꯁꯤ ꯇꯥ ꯂꯦꯝꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯃꯤꯅꯨꯡꯁꯤ ꯎꯟꯅꯒꯗꯕꯅꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯕꯤꯔꯕꯗꯤ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯄꯨꯟꯁꯤ ꯁꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯍꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯄꯣꯏꯅꯨꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕꯨ ꯇꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯕꯅꯤ ꯏꯅꯦ ꯃꯥꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯟꯊꯕꯤ ꯇꯣꯝꯆꯧ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯨꯔꯦ ꯆꯨꯝꯃꯤ ꯏꯗꯣꯟ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯏꯟꯗꯣꯟ ꯈꯣꯏꯗ
ꯍꯩꯍꯩꯗꯕ ꯀꯪꯍꯩꯗꯕ ꯀꯌꯥ ꯉꯥꯡꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯦꯝꯆꯥꯅ ꯏꯟꯗꯣꯟ ꯑꯩꯈꯣꯏ ꯏꯟꯗꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯩ ꯏꯆꯥ ꯏꯃꯧꯅ ꯁꯦꯕꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯏꯟꯗꯣꯟ ꯑꯅꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯏꯟꯗꯣꯟ ꯀꯩꯅꯥꯍꯟꯕꯤꯅ ꯏꯟꯗꯣꯟ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯄꯦꯜꯂꯤ ꯇꯣꯝꯆꯧꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯉꯁꯤꯗꯒꯤ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯃꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯅꯗꯨꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯅꯤꯗꯨꯁꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯒꯤ ꯆꯞ ꯆꯥꯅ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯩꯁꯤꯡꯕꯤ ꯍꯅꯨꯕꯤ ꯑꯅꯤꯅ ꯁꯤꯟꯈꯤꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯛꯇꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯔꯛꯇꯨꯅ ꯅꯨꯡꯁꯤ ꯁꯩꯍꯧ ꯍꯥꯏꯕꯗꯨ ꯍꯧꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯪꯅ ꯁꯨꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩꯅ ꯄꯣꯛꯄꯒꯤ ꯃꯍꯩꯌꯥꯅꯤ ꯇꯥꯂꯦꯝꯕ ꯑꯩꯅ ꯇꯥꯂꯦꯝꯕꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯨꯗꯕꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯉꯁꯤꯗꯤ ꯑꯩ ꯇꯥꯂꯦꯝꯕꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯇꯕꯨ ꯎꯔꯨꯔꯒ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯍꯥꯞꯂꯨꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯩꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯃꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯑꯩꯗꯤ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯔꯦ ꯑꯦ ꯊꯨꯃꯟꯇ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯌꯥꯔꯛꯄ ꯃꯤꯀꯨꯞꯇꯣ ꯉꯥꯏꯔꯒ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯂꯧ ꯆꯠꯂꯁꯤ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯃꯨꯛ ꯑꯅꯤꯗꯣ ꯑꯩꯈꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯌꯦꯡꯁꯤꯟꯕꯤꯁꯤꯀꯣ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯈꯣꯏꯅꯤꯁꯦ ꯌꯥꯝꯅꯁꯨ ꯋꯥꯖꯔꯛꯄꯅꯤ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯦ ꯀꯃꯥꯏꯅꯅೋ ꯍꯥꯏꯁꯦ ꯅꯣꯡꯃ ꯆꯥꯛ ꯆꯥꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯀꯩꯅꯥꯍꯟꯕꯤꯅ ꯑꯩꯈꯣꯏꯅꯤ ꯎꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯈꯤꯕꯅꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤꯅꯦ ꯈꯪꯉꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯤꯕꯁꯦ ꯇꯥꯂꯦꯝꯕ ꯑꯩꯕꯨ ꯇꯥꯂꯦꯝꯕꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯅꯣꯡꯃꯗ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯑꯗꯨꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯟꯕꯁꯦ ꯑꯕꯣꯛ ꯍꯣꯏꯗ ꯑꯣꯏꯅ ꯊꯩꯔꯁꯤ ꯑꯩ ꯑꯕꯣꯛ ꯀꯩꯅꯥꯍꯟꯕꯤꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯏ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯟꯕ ꯂꯣꯏꯔꯝꯃꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯏꯕꯥꯅꯤ ꯉꯁꯤ ꯎꯅꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯕꯣꯛꯅꯁꯨ ꯀꯨꯏꯅ ꯂꯩꯕ ꯐꯠꯇ꯭ꯔꯦ ꯆꯦꯜꯂꯣ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯍꯥꯏꯔꯝꯃꯕꯅꯤ ꯂꯣꯏꯅ ꯌꯥꯅꯔꯦ ꯑꯕꯣꯛꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯁ ꯇꯥꯂꯦꯝꯕ ꯅꯪꯁꯤ ꯌꯥꯝꯅ ꯍꯩ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯔꯝꯃꯤ ꯀꯩꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯏꯁꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯝꯃꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯄꯒ ꯁꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎꯁꯨ ꯊꯤꯈ꯭ꯔꯦ ꯏꯔꯥꯡ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯛꯄ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡꯒ ꯃꯥꯟꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ